Thobal District ki Khongzomdagi lamthakiba Congress luchingba Rahul Gandhi na luchingba Bharat Zoro Nyaya Yatra ngasi Kangpopi District yaurakpada mafam adugi miyoi lising kayana Rahul Gandhi bu harau tayamna okrai Kangpopi District ki Gampi da Rahul Gandhi bu miyamna taramna okhibaga loinana mafam adugi miyamna Yatra adugi manung channa khongna mayam punna chatlaba matung basta amuk chatki Rahul Gandhi na Kangpopi District yaurakpada mafam adugi miyamna Welcome to Kukiland India Rahul Ji haina thaba placard kya sususina bu ukhi loinana Kuki Women Organization for Human Rights na Rahul Gandhi ga unaduna hauze Kuki Jo Singh na thengnariba awaba khudongchadaba kaya Rahul Gandhi da khanghan khibaga loinana more gi issue su khanghan khibaga loinana border town dagi state force sing lokthok pina basu taksin ki hairi Congress leader Rahul Gandhi na luchingtuna Manipur dagi Maharashtra fauba numit humfu taruk chupna state tara mangagi district chamaga tara fauraga chatkadaba kilometer lising taruka chatret hena sangba Bharat Zoro Nyaya Yatra Thobal district ki Khongzom dagi ngarang AICC ki president Mallikarjun Kharge na lamthakibani